Hello guys, welcome back to my new video. Smayam khangbra, smay ga haya dia. Ma'am ai smay haja dam ni ko. Hi ma'am, kanglei pakisinaw singbu natte. Hi ma'am, video sibu yang biriba kanglei sinaw singbu khoramjari. Smay na haja ni ko ma'am. Kaino di ai gi yamba inaw adagi ise isan jingjubu aina isorgum na khanjai ai di akoi di lai gi masang aktani aduna isor oina khanjai aduna ayama matamda dum mayambu khoramjabani khoramjagani aduga aigi support tawbiriba singbusu aina haini hale tan thagatchari aigi channel asibu subscribe tawbiriba channel video asi nungai bagi subscribe tawbani haina khanjade mayamna aibu nuksibidana mitai macha amoina support tawbibani haina khanjai aduna mayam anauba chinau sing yawiragadi channel asibu subscribe tawsanbiyo aduga video asibu nungairagana like tawsanbiyo nungaitrasu like tawsanbiro kainodi mayamna like tawragadi ai wakhan nungai doine ba khoina youtuber khoji wakhan nungai doine ba adudi mayam ai ngasidi magic ki video magic ani khak po lakchari magic se mayam ayana khangbiram chinau sing ji yormgani aina yamna khangdana haidana tawjabana chade mayam gi entertainment on tawjabani aduga magic haiba art sibu aina hanthana khanbai wakhanju lejade aina magic sian jingbu handana khanduna aina tutorial sing si tawjabana chade sum icham chamba khara adum mayam gi entertainment on tawjabani aduga ichamaksu magic sian ni ai magic tamba dum chachai aduna mayam hayang aina mayam gi damaktaju mayam gi ai di birthday gumba kai gumba celebration ma lakku matamda adum ai mayam gi show tawjage adudi mayam ai gi magic to miyang taminarji aduga tutorial ju tawjadoni mayam loi phog yang biu adudi mayam hawrji ko music che mayam an bada akoina card se setup nati habdu mayam da utnaba rana kap thok pirani phajana safal to birani ko na ani ra hom lok mix to birani kap thok pirani aduga sidagi akoina mix se phajana akogi magic sen khotot kan leidana adumai sang tot pirani andagi sidagi card se akoina mari thongna divide to birani ko mari thongna divide to birani ahum siga mari thoya ko divide mari thoya siloire duga engine eka kwak eka sitek eka thamban eka ko mem yang view ko energy lokho ki sum breng ji ko mem engine eka kwak eka sitek eka thamban eka ani suba magic song yang energy mem se akoi gi safal phajana to thopirani ko haidi setup to banate habdo khangna ba mem da ko setup nate phajana si mix to birani ko india gi khotor ko to khairani si katok pirani chapalam ko tawge ama tagare ka sukai de sumaina tawra matungda koina ko sidagi ai card ani khata lok thoge bhana ko card ani khaktang lok thorage kaino di oren china thabak torok doini duga sidagi koina amuk chapal lok thoji ai phajana mix tawbi gadamne ko aina setup taw khot panati adu mayamda khangan jari ne ba duga sina card sin option na ko yaudana bani sidagi akoina random card ama khalalani ko audience le tamni nai dum khanjarage ko sije audience ta khalan gadamni si khale myamna sim akoina marak ta option birani ko marak am option mani audience tagi lawraga simarak ta option jare akoina yengoi dabani ko yengdana option gidoni ai uhowri dabani duga sije phajana mix to khaibirani haidi kai di yawgi bno kaino akoi aina khangba ngame chance kam leitra haidi mix phajana to khairabni na ko duga sigi ekani je sijinoi putholage buko marakta yawgrabani bo ka to adu aina thiraroige ekani je putholage makhate kam leire mathakte kam leire ani china putholage ko ma ready 1 2 3 yang view ko ngasai
audience na kan giba ka to ekani jeno puthore ID uhodabani sini ma'am magic se ahan bagi jite ma'am setup ni ko ahan bagi jana hojara ge ahan batau gi dana secretary so haidok jara ge ahan bagi je ma'am sideda ekamari ko ekamari ha loktho thambire na aduga sina joker da aina ko khara kakthat leba sumana ko kitang yam da bi da ko sut muki sang je fan kakthat leba kitang telal leba ko yam ten man te kitang telal le sumana tu kitang kakthat pirani aduga sigi akak paje si mathak ta hapani ko aduga sigi ekamari jina khona khango da je engine ne ka kwak eka thambane ka si thek eka sumana serenje khangawrani khona ko aduga si mathak ta hapchalani si mathak ta hapchala kan mayam safal to matam da ko si sumana jakon bagi je si khara yamna mathak ka thadarani ba kaino di han be do mathak ta laib do ka heloi da bani na ko mai thadarani si tot pirani si dum mathak ta dum lai helani aduga sumana muk siman safal to rok matam da si toraga apon bai da muk si ji mamang ga thadar ko maning dum thadarani haidi mathak ta dum laina ba ko sumain to birani torakan sidai da koina audience ta thon gadam ni ko me mari thon bai gi niom je me han bada sumaina hana thambiraga hana tangkhai man khain biro ba ko sumaina tangkhai am khala kan da si muk tangkhai am khai na bai biro ba ko aduga si muk tangkhai am khai na bai biro ba adoi taragadi me am si je yamna laine ba yamna laita di kaino da si ngasai gi sidai da koina si akakpa joker akakpa ma happy jaina si je kari maram ni no ha kan da me am sumaina ko sumaina kapak bakanda sigi ekamari ji da pallane ba ekamari ji da palla lokhat pada la yam thuna lokhat pe ya ne ba ko ai di sumaina kapasi da palle to si yam thuna lokhat pe ya ni aduna me am sigi si akak pa je happy hap ka da ni ko aduna adu hape aduga khai bagi niom je me am sumaina khai raga di ko hojiki aina ai di ba mong du da khai draga di audience na sumaina khai targa di phana du mari thona khai targa di akon baji yamuk da ba yai ba akon baji yamuk draga di si lokhat pada nungai roi ko ekamari lokhat pada nungai roi aduna aina hai ri hojiki mong du da khai tangkhai khan biro sumaina mai thamaga tangkhai man khan biro aduga si muk phana tangkhai ma khan biro aduga si muk phana tangkhai khan biro aduga akoina sumaina hai du je sidagi engine eka kwak eka sithek eka aduga thamban eka haraga khara thunu lawni ko sinama aduga sidagi akoina sigi kat somgi katse sigi katse sumain toroga ina si makhada sumain thadabni ko me sumaina makhada sigi kat ahumji thadagi bani ado thadabaje kai thadaga ge ha kanda koi makhada tar di am honi ko aduna tampak ta phi gum do ko thadarani sumain chaptatang singjal lago ju sumain laram badagi si thadagarani aduga sida ko sana sida puthok matamda engine eka kwak eka sithek eka thamane ka na sai seren dum kai dun lang ni ko sini ko me adagi thadaroi ge har ga no ko me thadaroi ge har ga na si mari je thamaji thada da be da jam phajana to bya ko thadaro ge har ga na silai re si lokhat pa matam da ko lokhat pa matam da hantak kina thadaro da ba ga ga na sidum an upna pa biro me ko sana upna sumaina upna pa biro ko do siju sana upna pa biro ko sumaina upna pa bira kanda si tawdabu sigi gap ti thamgada ba ko me sida sigi ka ahom jiga sigi eka mari jiga gap ti thamgada ba ko ke thammaga sumaina engine eka sithek kwak eka sigi sithek eka na utpai timing je sida sumaina sina khumjalani ko me sigi sithek eka jana khumjalaga si makhada si thada garo ahom je thada garani ko me sina khumjalaga duga si puthoni ko si thambane ka sumaina thadaro ge haraga na simle ko me ahan bagi tricksina koina ka ani lok thok pirani ko
aduga sida akoina shuffle tawbirani fajana sidi setup nate ko adi khut ki ni setup tawroi aduna sumaina khara shuffle tawbiro dum yam mangda shuffle tawbirani aduga sidagi akoina random card ama kathok pige jo napsan ba khotpa leitana ba ko aduga sidagi card ama akoina audience ta khalalani audience ta khalan gadamni ko mya do siji aina yengoi dabani audience na pirani piraga sida haftan matam da ko mya si smaina mayai da haftan matam da si khubijina si makhaje sa indaraga injan gane ba sana smai indaraga ko indaraga duga sida gap lerni ko gap chesigi little finger jina pinky break am sa pirani ba pinky finger jina ko sana break am pirani aduga si akoin shuffle taw matam da si makhagi tangkhai charuk che si laurani si lauraga si mathak ta pukalani ko kaino di si khoi audience ki card se mathak ta lakna bani ko si mathak ta pukhalani aduga amuksu tot ke har ga ju sumaina si tawni aduga pinky je mu sumaina mayai da thamaga sumaina mathak ta thada bani ko si mu mathak ta pukhalak ba adu yung shuffle taw bojina sumaina toraga masage sumaina si mathak ta khram thada ba ko kai jana ba ko thadarani si dum lai re ko aduga sidai ekani japsan birani makhada ma mathak ta ma aduga mayam sidai da ko makhada ekam lai re haga si khitang chingthoi ja kaino di sigi index finger jiga middle finger jiga ring finger jiga na sigi makhagi kat ama ji ju pai hona bane ba ko di si kat amana thamna phawrani amana sina pinky little finger jina phawrani aduga sina ama audience ke katuna sigi index finger ga middle finger ga ring finger ga phawrani adu hane illani ko aduga si mayai da lera mani dum chagi audience na khan ki ba kat to sini ko mya like share subscribe to ko bigano mya adudi mya masigi di matang asite lo sanjarage mathangi video da ung thengnarsi mya nungai nungana lebiramu mathangi video da mu unarsi kanglai pak na yai fare